Akaswani Imphal Ningthokongzam Suni na pau pazari ahanbada maruiba pau. Imphal West Zilagi Waishel Maril Naganala Nambul Turiyalgi mafam karada ain kaina sajilibasing tha sigi taramapan phawbugi manungda sidoknaba haire. Imphal East amasung Imphal West ki mafamsing da thawriba gari singi mingselda napliba tinted film sing numit 3 gi manungda lokthoktrabadi ain yobe thabak lokhatlagani amasung Leibagasde leiriba mahiloisang pumnamakta sarak suraksa abhiyan gi matangda paksana khanganaba road transport amasung highways mantraloiga kendra gi shiksha mantraloiga puna thabak tominaragani hairi. Imphal West Zilagi Waishel Maril Naganala Nambul Turiyalgi Kaisampati Kaisamthong Phawbugi Turiyalgi Nongpok Thangba Saruk amasung Nambul Tulengi Elangbam Lekai Mapasingda ain kaina sajilibasing tha sigi 18 phawbugi manungda masa na chidoknaba Imphal West Zilagi District Magistrate na khangalakli. Hairiba numit asigi manungda masa na chidoktrabadi tha sigi 12 da sarkarna takthoklagani hairi. Imphal East amasung Imphal West Zilagi manung chana leiba mafamsingda Sathok Sasin Tauriba Gari Singi Mingselda Tinted Film Nappasing Adu Numit 3 nigi manungda masa na lokthokadabani. Imphal East amasung Imphal West Zilagi District Magistrate Mayanglamam Rajkumar Singna thokpa chirolamada hai Tinted Film yoliba dukan mapusingnasu yonbidanaba appeal tauri. Karigumba niyomgi wangmada yolamba thoklabadi aingi matung ina chairak phangani. Cherolasina makha tana hai Tinted Film sing asi VIP, BVIP, Z natraga Z plus category da leiba miwi singi gari singda Tinted Film nappagi ayaba lei. Karigumba gari singda piriba matamasigi manungda Tinted Film sing asi nappa gari sing thengnarabadi fine thiangani hari. Magna hai kanagumba miwi singna makhoigi gari singda Tinted Film napninglabadi home bibhaktagi ayaba laugadabani. Amuktang sizinaraga hundokwa plastic sizinaba rajya asida ngarangdagi thingkraba matung ngasi Mahud amasung Manipur Pollution Control Board na Khwaramban Kaithelda drive chathakare athingba thamkraba plastic yolamba dukan taruk fine thian kare. Pollution Control Board na Directorate of Environment and Climate Change amadi Imphal Municipal Corporation gi official single loinana Khwaramban Kaithel gi Pauna Kaithel Masajid Road na chingba mafam singda amuktang sizinaraga hundokpa plastic sing yonba thingnaba drive chathakibani. Maduda saruk yakiba Manipur Pollution Control Board ki Member Secretary Dr. Waikhom Roshan hai amuktang sizinaraga hundokpa plastic thingnaba paikhatliba thabaksing asida miyamna mateng pangbiu. Makha tana tongan ba Imphal gi mafam kaya da drive chathanaba sem saduna leiri hairi. Amaromda Imphal East Zilla da leiriba sarkar amadi lanai officing da amuktang sizinaraga langthokpa plastic ki polamsing sizinadaba athingba thamkre. Churachandpur Jilada mamang thagi 13 thamlakkiba curfew Santi Raksagi phibam phagalakpadagi kudaktagi lauthokre. Jila asigi Additional District Magistrate na ngasi thokpa cherul amada hai jila asida Section 1humdoi gi makhada Bharatiya Nagarik Suraksha Sanhita mamang thagi 13 chanaduna lakpani. Jila asida hauzik phibam phagalaktuna miyobagi punsi amadi lantumda akaiba thokani haibagi akiba laitre. Manipur Sarkar gi Art and Culture Bibhagna Sinduna numit 12 ni chupna chathagadaba Festival of Art and Cultural Expression ngasidagi Palace Compound da leiba Maharaja Chandrakirti Auditorium da hudokre. Thoramaduda Sangeet Natak Academy Awardee Padmasri Sabitri Haishnam amasung Art and Culture Bibhag ki Special Commissioner M. Joy saruk yakhi. Thoramasigi sarukamu oina Khengjonglan gi artist singna sanaba sumthang makhongsu utkhi. Puna Theatre Group ni phuromna tongan drama sing utkani. Leibaga sida leiriba mahiloisang pumnamakta sarak suraksa abhiyan gi matangda paksana khanganaba road transport amasung highways mantraloiga kendra gi shiksha mantraloiga puna thabak tominaragani hai. Social media da thagalakba warolamada shiksha mantri Dharmendra Pradhan hai malem asigi oina miyoi kaya lambi gi kutongthiba thodok-singda laikhidre. Aroibada maroiba pau amuk Imphal West Zilagi Waishel Maril Naganala Nambul Turiyalgi mafam kharada ain kaina sajilibasing tha sigi 18 phawbugi manungda sidoknaba hairi. Imphal East amasung Imphal West Zilagi mafamsingda thawriba gari singi mingselda napliba Tinted Film sing numit 3 nigi manungda lokthoktrabadi ain gi thabak lokhalagani amasung
लेबाग असिदा लेरिबा महिलोइसंग पुमनमक्ता सड़क सुरक्षा अभियान की मतंगदा पाक सन्न खंगनबा रोड ट्रांसपोर्ट अमसुंग हाईवेज मंत्रालयगा केंद्र की शिक्षा मंत्रालय की पुनः थबक तौमिनरगनि हाइरि पाउ लोइजरे।